Ngaibu ngairabadi somgi apamba dusu nongmadi soidina thungnakhigani. Matamga loinana ahongma kya amasu puduna lakkani. Ngasidi prithivida leiriba football fans singa yamna wana ngainarikhiba numi. Yamna tangna thokpa sports ki event ama oigadorba Cristiano Ronaldo amadi Messi anigi football match. Numit masing khutna thekpada supnatagi numit mangani khakta ngaire. Numit mangani haiba sisu yamna kuigadaba numiti natte. Adubu luribadi ngaibu ngairaba minute amaga Pung amaga pangkakni. Laklani February gitang ama 2024. Masi masulan makal ama oigadori. Legend ani asina handa Saudi da thengnagadori match asina Makhoi anina thengnaba manga suba country oiragani. Masi mamangda official match singda Spain, England, Italy amadi Switzerland da Makhoi anina lamba tawnakre. Adubu handakta Cristiano Ronaldo gi injury amana maram oiraga China da sanagadaba friendly match anisu cancel tawki. Maru oiribadi February tang amada Al Nassr amadi Inter Miami anina sanagadaba match aluda Cristiano Ronaldo na yawbu ngamlaroidra haiba wapam asini. Deni dos Manipurna ahanba maktada mayambu taramna okchari matam pumbada support tawiduna lakliba nungsijarba viewers singi apamagi matung ina Cristiano Ronaldo gi latest update yumpham oiba anauba video ama mayamgi damakta puduna lakchari channel asida nauna lakpiriba viewers singna subscribe button da click amamamtang nambiduna channel asibu support tawbiyo amok video maikeda panglasi. Handak Saudi da pangtokadoriba RIYADH season asigi main attraction asidi Al Nassr amadi Inter Miami anina thengnagadaba match aduni. Masigi asengba maramdi Cristiano Ronaldo amadi Lionel Messi anina aroiba oina face to face match adu mayamna uba phanglagani haiba asini. Hojik football fans singi marakta masibu The Last Dance hainasu kanna viral oiribani. February gitang amadi soidina laklagani adubu fans singi wakalda yamna Chamon haliba wahang amadi Cristiano Ronaldo na handaki match asida sanagadra natraga sanaroidra haiba wahang asini. Cristiano Ronaldo gi injury na maram oiraga China da sanagadaba friendly match ani amasu cancel tawki. Thodok aduda Cristiano Ronaldo na maki fans singi mamangda apology oina press conference amada asumna haiki. Aina football asi chahi kungani tu chupna sanaragle amadi injury amna nangtidaba football player adusu aini. Aina thamoi yamna kaire maramdi Al Nassr amadi isamak China da tour asibu enjoy tawba lakibani. Ronaldo na amuk makha tarai aikoina game asi cancel tawba natte supnatagi matam khara postpone tawba khaktani. Adubu laibak thibadi isa problem khara laire amadi masi football amadi punsigi part amani asumna Ronaldo na phongdokki. Hojiki oina Ronaldo na fit oiduna match asida Messi ga sanagani sanaro haibadi confirm tadri. Adubu oibiaba possible fitness setup atudi Ronaldo na lokhatli. Match asi fans ka kinnatana Al Nassr club ki oina su yamna maru oiba match ama oigadawribani. Thajaba yaba report kharagi matung innati Ronaldo gi spirit hojisu hantadri. Handakta Al Nassr ki social media da Portugal gi captain CR7 da focus tawwa video photo kya aduna achumba oirabadi. Soidina match asida Messi ga lamba tawbagi possibility adu yamna wangli adupu confirm oibadi natri. Arab ki media outlets Arabic sports asu claim tawri madudi 39 years sugadoraba CR7 na MLS thenganaba training su hauragani haina. Somdana Inter Miami gi team da Messi amadi hanagi teammate Suarez su Ronaldo ga mayak nanaba same sak. Matam kuirabagi matungda MSN gi saruk ama haibadi MS amuk nahunana pulare. Aikoina 2024 RIYADH season cup asigi Messi amadi Ronaldo gi match asi kamdauna kadaida yengani. Video asigi makha tarakpada punna amuk khangminasi. Match asi soidina maidi tarakani. Hariba Al Nassr amadi Inter Miami anigi live match asi Apple TV Plus ta yengba phangbigani. Atai atopa India gi channel amatada live telecast tharoi Masi tamak somna MLS pasta subscribe chawduna yengba natragadi live yengba fanglaroi. Match asina sanadringai Messi amadi Ronaldo anina mamangda sanakiba record khara ningsingminase. Yamna inawnawba Makhoi anigi match asi Saudi Arabia da sanakiba PSG amadi Al Nassr anigi exhibition match aduna oi. Ngasi fawda legend ani asina club amadi country gi oina puna match kunthra ga taruklak sanakre. Makhoi anigi ahanba match aduna 23rd April 2008 ta Barcelona amadi Manchester United anina sanakiba
ꯗ꯭ꯔꯣ ꯆꯠꯈꯤꯕ ꯃꯦꯠꯆ ꯑꯗꯨꯅ ꯑꯣꯏꯈꯤ꯫ ꯑꯄꯨꯟꯕ ꯃꯦꯠꯆ 36ꯂꯛ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯦꯁꯤꯒꯤ ꯇꯤꯝꯅ 13 ꯑꯗꯨꯒ ꯔꯣꯅꯥꯜꯗꯣꯒꯤ ꯇꯤꯝꯅ 18ꯔꯛ ꯋꯤꯅꯔ ꯑꯣꯏꯈꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯦꯠꯆ 9 ꯑꯗꯨꯅ ꯗ꯭ꯔꯣ ꯆꯠꯈꯤ꯫ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 1 ꯑꯗꯨꯕꯨꯗꯤ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ, ꯀꯨꯏꯔꯔꯣꯏ꯫ ꯁꯣꯏꯗꯅ ꯐꯨꯠꯕꯣꯜꯒꯤ ꯂꯤꯖꯦꯟ ꯑꯅꯤ ꯑꯁꯤꯅ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯗꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯅ ꯇꯥꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯂꯤ ꯗꯣꯁ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ, ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯤ꯫